LPG gas consumer Shingna Chakthong gas Ashi Matou Karamna Sijinnagadage Amadi Khudong Thigadabadag Matou Karamna CHECKSIN THOURANG LOUKHATKADAGE HYBAGI MATANGDA all gas care AGC MANIPUR state na MAPHAM KHUDING gi CHATHADUNA LAKPA awareness cum training program gi SARUK OINA ngasisu BISHNUPUR gi MAPHAM ani HYBADI NGAIKHONG KHULLEN Amadi MOIRANG PUNNA MAPHAM ani da PANGTHOKHRE how to use and how to take care LPG gas haiba pandamda pangthokiba awareness program adu chawkhat mayon via lab NGAIKHONG KHULLEN na sinduna NGAIKHONG mamang lakai community hall amasung KYC club amadi kuman kumam moirang moira paibina sinduna moirang kumam madopta pangthokre all gas care AGC Manipur state ka kucham naduna pangthokiba awareness program singaduda all gas care AGC Manipur state ke manager SSJ Prakash amadi AGC Manipur state ke field assistant chu oidiba sumangala ge artist Happy Rajan amadi AGC Manipur state ke care yumnam asni amadi AGC Manipur state ke official kyana sarukya ki awareness program houdingaida sumang lelagi artist Happy Rajan miyambu no khanduna pukning sumat kibaga loinana Chakthong gas tagi thoklakadaba maihau langpok singdagi Matou Karamna ngaktokadagi haibagi matangda AGC Manipur state ke manager SSJ Prakash na gas tagi thoklakadaba maihau langpok singi matangda miyamda takpi tambituna khanghanki ngasigi program adu da saruk yakiba miyamna AGC Manipur state na pangthoklebe awareness asi Manipur gi mapham khudingmakta pangthokpirabadi maihau langpok tagi kharada oirabasu kanba ngamgani haina apenba phongdoknaki